Railway tunnel hutpadagi center ak amorpa isingna tarin popi amasung seram khulda lawfam kaya mangsilakpa thaknanaba ising thangdabagi matangda chapchaba thabuk lakhatlagani haina Manipur Human Rights Commission na phongdorakli ngaseu Imphal East District ki Khurai Thaudam Laikai gi yum amada amasung Mantri Pukri Lamlongai gi Press Home dagi ai di bomani phangang mukhre Moirangi ibudau thangjeng haraubada furup amada atamna na singnaduna jagoi thawal tawruba leite soikiba khudimak ngakpinaba jagoi thawal adu sar yaruba Manipuri film actress singna sengdorakli ahum suba sirui lily festival saliba sayesigi oina October thada oina pangtholagani haina Chief Minister N Biren Singduna mark office ta pangthokiba mifamna warep laukre Amasung Manipur Rifles Association mathau tawdaba namaram oiraga association asigi makhada leiba suta singna khudong sadaba kaya mayoknare haina suta singna pendaba phongdok nakli mayama khurumjari adumne miribasi impact news ni ai taklamam siam kanena hauji pungja si phawgi maraba pawsing miamda pizari Railway ki tunnel hutpadagi sentharakpa amorpa ising namaram oiraga Imphal West ki manung sanba Tairen Popi amasung Seram Khulda lawfam kaya mangsilakpa anayak yaurapa amadi thaknaba ising phanglattabagi matangda marinaba department singdagi report kauduna sabsaba thabak lakhatlagani haina Manipur Human Rights Commission gi commission asigi chairperson advocate Khaidem Manina phongdokre Wafam asi khul ani asigi khunja singna thengnariba awaba phibam asiga mari lena ngasi satkiba yengsin khongsit amada mahakna phongdokibani PhD gi official sing yauna satkiba khongsit asida amorpa ising sentharakpham oiriba saibung singda hutliba railway gi tunnel number 12 ki phibam su yengsin ki yengsin ba du da makha kaya ge chemical amasung cement masum yauba amorpa ising amadi lainang kaya Tairen Popi amasung Seram Khul yauna seliba Mangkaro amadi Yemamlok Turel yauna khong kayada sentharakpa thengdaraki madugi mathakta Tairen Popi ki lofam kayada fatraba lainang sentharapadagi laisak haijilamba thengdaraki yangsin khongsen asiga mari lenna Khaidem Manina haikibada railway tunnel hutpadagi Tairen Popi amasung Seram Khul gi khunja singna thengnariba awaba asi Youth Forum for Protection of Human Rights Kawbalup ama na wakalakpadagi mafam asida yangsinba lakpane khulgi lofam da lainang sentharakpa yaungna thangnaba ising phangdabagi khudong sadaba thengnare haiba khangle maramaduna hiramasida agriculture department public health engineering department public health department water resources amadi horticulture department gi maikaidagi report ama kauragani department singa sidagi lakpa report adu yengsilaba matungda Manipur laingakta tawpham thopa thabak taunaba recommendation ama piragani haiki tungda Tairen Popi khulda hiramasigi matangda chairperson masa yaungna miyamgi oina khananeba mifam amasu pangtokhi thaknaba chanaba ising phangdabiga chawba program amsu oiba lauda sokpa adagi ising sengba phangdaba asigumba mayamse praja singna safar tawriba tawgudoriba mayamse masi hathengna urabanina sarkar gi PICED gi agriculture department gi horticulture gi aduga loinana water resources department gi moigi representation natraga moigi report asi kaurerga report mayam si tarerga petitioner gi maikaidegi adu praja singi adumba mayam se moi kari haningi haibasi tarerga commission na sarkar gi maril dinaba authority da chapchana tawpham thokpa recommendation asi pinenaba honagani disiga yawra matungda moina moi reservoir saraga isingje fataba thadororoi fajana niyom chumna thadorane ado ngasi mayamju ubirangani hojik lairibasi filter oiribra oidabdu mayamta yengbiyo mayam loi khangna matre mi oiba khoidi ising lairaga thae aduga yumda loiba sa sandi sidagi chendaraga thalakpa ising thakpena hojik ko isa sanji laina puna khangdana sijalakpa khosal mayamju thengnare aduna masigi awabasi mari lainaba department na miyeng changbiyu railway tunnel hutpadagi chentharaklaba khogi cement amasung tongan be chemical jaw mai sing asina hariba Tairen Popi local da maru oina Tairen Popi gi sigi kangdabi khong hariba khong sida chensal laga mafam sigi lofam sing asida tachinduna haukiba chahi kharagi mamangdagi lo ba yadabagi achobo miyamna
प्रॉब्लम मायोक्नदुना लागली मसिगी मथक्ता हारिबा खोंगसिदगी चेनखिबा फट्रबा इसिंग असिना बागलंग तुरेन तारबा मतुंगदा नंबोल तुरेन तासिंदुना लोकटॉक फाबा यौखरगा यामना फट्टबा हु चेनबा इसिंग असिना मियामदे हेना अवाबा जैथें पिरकपा याबगी अकीबमसु लैरी लोइनना मांगसिलगलबा मफम सिगी लफम असि हजि फाबगी ओइनदी मरी लेनबा डिपार्टमेंट मदि अथॉरिटीना मियेंग चंगदुना करमना मफम सिदे मियामना चाथोक पुथोकपा ngamdana leiribasi karamna kohangadagi haibagi karigumba hiram mata thabok paikapagi mami udri camera person yuhen aramong loina pokdomjariba rc mangangcha impact news taren pokpi lokol ngaseu Imphal district ki tongan ba mafam anidagi ID womani famangamkre Imphal district ki Porampat police station konba khurai thaudam laikai gi NRL oil pamanakta leiba yungkham Dinesh apokpa laikhidraba wai saret kaubami emagi yumda sinninga oiba post ama leire haiduna ngarang midang pung 12 ki minini forum satba matamda pau pirapul matungda Porampat police station ge personal single wenena Manipur police ki bomb expert team ama laktuna ngase yuk pung nipan taba matamda tekta kaidana ID bomb adu lokthokibani amaromda ngase yuk pung tarelom taba matamda Imphal district ki Haingang police station na konba Mantri Pukhuri Lamlongai gi Priest home da bomb ama leire haiba pau fangbadagi police personal single wenena Manipur police ki bomb expert team aman ayuk pung nipan makhai taba matamda ID bomb adu tekta kaidana lokthokre tungda hairiba ID ane du Haingang gi Nepali basti singol da thugai kre Amuram the Korai Thaudam Laikai the Laiba Yungkham Dinesh ki yumda bomb thamjilamduna aki akhang nangalaba adubu yanida fongdok laduna ngasi maikai adongi maira pai bisingna wakani fam kre yumnakta bomb langsinba yaningde bomb gi kalsa lepo haibana singba play card kaya amasu sijinaki wakani fam aduda saru yaki bi Korai thangjam Laikai amade Thaudam Laikai apun maira pai bi lup ki president Umravati na hai asing laba thaudok asi yamalai bak thiba thaudok ni kari maram gi damak bomadu thamjilam libano Dinesh ki maral karino maralai rabasu wari sanaduna warusin purakpa yai kanana kari gi damakta bom asi thamlam libano haibadu atuba matam da sengdok piu loinana matungda amuhanna tawbidana basu apil tawrakli aduna mayam masigi bom thanami baje kari maram gi thambirami bano kari maram gi no pegi khura thoba haiba sidi akoi gi yamna kungna taba mafam ni akoi gi sanglen laje puna maksigi sumang oiduna leribani adumi yamna kungna taba mafam sida akoi bom thanami baje masi yaningde Dinesh na phana lalamba leraga su yumlakta yamna kungna taba mafam sida bom thangba sidi akoi amu hanna tawbidana baina akoi na hanna tawbiganu haiduna haijari Moirang the Laiba Ivadau Thangsing Haraubagi Tauramda Romai Kaubi Furupki Nat ki Fizula Madi Lighting Semdoktuna Manipur film Gilamda Kongda Rebamioi Karana Utkiba Zagogi Tawal Adugi Matangda Miam the Lale Haina Sangdorakli Furup Amada Atamnana Singaduna Zagoi Tawal Tauruba Laite Furup Asigi Fizit Lighting Gimaramda Kuptana Kangau Dabana Taudo Asi Tokibani Haina Zagoi Tawal Adu Yakibi Manipur film actress Bizu Ningombamna Fongdorakli ngasi Manipur Press Club ta pangthoki ba pawmis ngunabada bizuna jagoi thawal aduda miyam nanung sibiduna tharakpa selna kanalejitraba orphan home singda tengbang nabagi padamda miyoi tara nipan sab group amana thawalasi utkibani thawdo adugi matangda amaksu film forum ukal RSOM amasung rongmai furup ki saknairaba miyoi singa unaraba matungda asingba thawdok sing matungda amohanna tawdana ba firep lominare furup asigi matangda kupna khangludabana thokiba thaudok asigi matangda sengdok chanabagi tanja pibirakpabusu jagoi thawal uluba singi mo chillaga mahangna thagatpa fongdoki मियामना अखोइदा हाइदि प्लान ओबिलिबसे असेंबगिबदि अखोइ लाले हाइबदि इसानदि याजरे अदुमकु अखोइना सेंदोक चदिंगबदि अखोइना जगोय अमखक साजरुबा जगोयसिदा अखोइना इंटेंशनली जाति अमबु कम्युनिटी अमबु अखोइना थवय उसितदना मखोइबु करेम कथाइनागे हाइबगी मौंदा साजबा नचदे असेंबा पांदम हाइरगदि तोला तारबा कनामता लेट्रबा ऑर्फन होम और ओलेस होम अदुगुम्बदा अखोइसे मतेंग पांगे हाइबगी थौना अदुग लोइनना अखोइना ग्रुप असे अखोइ ग्रुप 12 साबा ग्रुप अमा सेमजरगा अखोइना जगोयसे साजगिबनि Nakalaboromda thawdo asigi matangda yasinaba porlabanina makhatani isu leitri haina thawal asigi mayokta ihan hanbo oina yaninaba fongdokiba rongmai students organization Manipur gi maikedagi fongdorakli Press Club ta pangthokiba pawmising unaba adur saru yakiba RSOM gi General Secretary Zenthui Panmaina
ꯇꯨꯡꯗꯁꯨ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯏꯟꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯊꯧꯒꯜ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯕꯤꯔꯒꯅꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯒꯣꯏ ꯁꯥꯔꯨꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯋꯥꯔꯤ ꯁꯥꯕꯤꯅꯤꯡꯕ ꯂꯩꯔꯕꯗꯤ RSOMꯒꯤ ꯊꯧꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯁꯣꯏꯔꯛꯑꯦ ꯍꯥꯏꯕꯗꯣ ꯀꯔꯦꯛꯁꯟ ꯃꯦꯖꯔꯁꯨ ꯑꯃ ꯂꯧꯁꯤ ꯍꯥꯏꯕꯅꯤ ꯃꯤ ꯑꯃꯅ ꯁꯣꯏꯔꯀꯥꯟꯗ ꯑꯦꯁ ꯑ ꯂꯦꯃꯦꯟꯁꯤꯡꯅ ꯏꯆꯝ ꯆꯝꯕ ꯃꯤꯁꯤꯡꯅ ꯁꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯗꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯉꯁꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯣꯏꯔꯀꯥꯟꯗ ꯅꯣꯏ ꯋꯥ ꯉꯥꯡꯅꯤꯡꯉꯤꯁꯤ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤ ꯂꯥꯛꯑꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯁꯣꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯇ ꯃꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯕꯔꯗꯤꯡ ꯑꯦꯟ ꯇꯦꯂꯦꯟꯇꯦꯠ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯣꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯧꯅꯤꯡꯕꯅꯤ ꯀꯔꯦꯛꯇꯤভ ꯃꯦꯖꯔꯁꯨ ꯍꯧꯖꯤꯛꯇꯤ ꯇꯧꯔꯁꯤ ꯍꯥꯏꯕꯅꯤ YTV ꯂꯧꯀꯣꯜꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯕꯗꯤ ꯂꯥꯛꯂꯤꯕ ꯇꯥꯡ 9ꯗꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯁꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ 44 YTV ꯂꯧꯀꯣꯜ ꯂꯦꯟ ꯗꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯪꯊꯕꯥꯜ ꯈꯨꯅꯧꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯀꯦ ꯃꯅꯤꯍꯥꯔꯅ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯎꯅꯕ ꯑꯗꯨꯗ ꯃꯅꯤꯍꯥꯔꯅ ꯃꯈꯥ ꯇꯥꯅ ꯏꯪ ꯀꯨꯝꯖꯥ 2013ꯗ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ YTV ꯂꯧꯀꯣꯜꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯤꯈꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯩꯉꯥꯛꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯂꯧꯐꯝ ꯀꯟꯅꯅꯕ ꯂꯧꯃꯤꯁꯤꯡꯒꯤ ꯋꯥꯀꯠꯁꯤꯡ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯖꯨꯟ 9ꯗꯒꯤ ꯍꯧꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯕ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕ ꯁꯤꯡꯇꯝ ꯐꯥꯎꯟꯗꯦꯁꯟ ꯐꯣꯔ ꯏꯅꯣꯚꯦꯇꯤꯚ ꯏꯖꯨꯀꯦꯁꯟ ꯍꯥꯏꯔꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯅꯤꯌꯣꯝ ꯂꯥꯟꯅ ꯔꯤꯀꯣꯒꯅꯥꯏꯖꯦꯁꯟ ꯄꯤꯔꯦ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ KSCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯣꯌꯥꯊꯣꯡꯗ ꯂꯩꯕ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ KSCꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯗꯨꯗ ꯂꯨꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯍꯦꯝꯖꯤꯠꯅ ꯍꯥꯏ ꯀꯥꯎꯟꯁꯤꯜꯅ ꯁꯦꯝꯕ ꯃꯣꯗꯤꯐꯥꯏꯗ Regulation for Recognition of Higher Secondary School gi Section 4 Subsection D gi matung ina school gi lam school masagi mingda laigadabani haiba taragasu masigi wangmada lanai miyoi amagi mingda leiramki amadi asaba pata sizinaduna recognition lauramki asiguma lana recognition lauramniba school asi khudakta recognition kakpagi loinana kakpaga loinana council school authority gi matakta legal action lawadabani school authority amasung council gi maikaidagi lautuna batawduna sabsana yengsendana recognition pangpi da pirabra haibagi singnaba laire maramaduna KSC na makata na so council na piba guidelines sing ngak na satlibra haina yengsinba hauragani su haiki असाब लमगी पता अमद स्कूल की रिकॉर्डेशन लौरंबा असि मतम अदुगी काउंसिल की ऑफिशियल सिंग अमदी खोगी मै लेना बलंगा की ऑफिशियल सिंग असि लोक्तुनरगा सथबा थौंग अमनी हाइबदा हाइमम थोकते हाइबसि केसी मै कदी थमजगे लोइना नमथाक तोबदा अखोगी चेनरीबा ऑफिशियल सिंग अमदी स्कूल की मियो सिंग अदुगी मथकता लेगेन एक्शन लखोनेबदमक्ता काउंसिल अथु मतमदा थबक पहकदबनी असुगुम थौंग सिंग अजुना थौंग सिंग असिना मरम ओइदुना मणिपुरदा लैरिबा अखोगी स्कूल सिंग असि पुपथाना यंगसिमगी मतम ओइरकले हाइबदु कांगलिपा स्टूडेंट एसोसिएशन थमजगे मरम अदुना बोसेम अमसुंग कोसेम गी दा एफ्रेशन तौरीबे स्कूल सिंग रिकॉग्निशन चुमना तौखिब्रा नत्रगा रिकॉग्निशन रुंदा यावरिबा कथरा सिंग चुमना लैरगा रिकॉग्निशन पीखिब्रा हाइबदु लुबसने यंजनबा हौरगनी संगनारबी सैसक्पी मंदाकिनी तखिलममना कनागुम लाइनिंग लाइसोन अमतगी मायुक्ता लेपखिबा लैते करिगुम महांगना फोंदोखिबा वाफमदा मणिपुर मियामगी थमोइ सोपा वाफम यावखिबा लेरमलबदी मियामना ngakpiu haina appeal tawrakli Manipur Press Club ta Paumis Ngunabada Mandakini Takelamam na Fongdorapada Hokiba Me Tara Nipanda Kasada Pangtokiba Isai Toramamada Mahaki Punsida Tokiba Punsigi Asing Mawari Ama Miam da Pautum Zaki Mahak na Miam da Pautum Kibawari Adu Lining Laison Amatagi Mayokta Laiduna Ngang Kiba Nate Magi Punsida Tengna Kiba Punsigi Asing Mawari Ama Miam da Liza Kibani Miam Lana Lobigano Hainasu Appeal Tawrakli मियाम दा इना हाइजनिंग बाहायबो आई थमोइ सेंगना हाइजनिंग बाहाय तारेनेगो आई पुंसीदा थोखिबा पुंसीगी आई हिस्ट्री अमखक लिजरुबनी मसिदा मयामना लाना खनबिगनो मंदाकिनी के पुंसीगी वारीनी हाइना खनबिरगा मयामना आई वारीदुना मयामगी थमोइ सोखिबा लेरगदी मयामना आइबो ngakpiu हाइबो वाफमसे
ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯎꯀꯜꯒꯤ ꯑꯗꯨꯒ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤꯅ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯕ ꯍꯥꯏ Council of Higher Secondary Education Manipur ngi Higher Secondary Improvement Examination tha asigi laiba tang tarani thoida subject khudimak theory amadi tang tara homdoidana practical pangtholagani haina exam asigi center sing athoba matamda khangalagani sohairi tha asigi tang amada Regional Institute of Medical Sciences RIMS ta centimeter tara ma thoidagi tara homdoi phawbagi oigadaba liver tumor ama mai pakna loktopa ngamkre Levasigi oina khwaidagi faba hospital singi marakta kunipan subada laidiba RIMSna hospital khara khaktada ngamba thaudang asi mai pakna sathakibada southok sabamadi nungaiba poi haina surgical oncology department gi associate professor senior sapam opendrona fongdokre RIMS की मेडिकल सुपरिटेंडेंट की काद पांगथोपा पाउमिस मुनबदा डॉक्टर ओपेंद्रोना मणिपुर की मापान लेब हॉस्पिटल सिंगदा सेल ओने लुपा लाख मापन की तारा फावबा चंगदबा ऑपरेशन मखलसी आयुष्मान भारत प्रधानमंत्री जन आरोग्य योजना की मखाद सेल अमत तिंगदना तमिलनाडु डिस्ट्रिक्ट की मनुंग सना तामई खुलदगी DC काम्बाउ कौबमियोय अमदा सथकिबने मांगजौना खांगदोप ngamdaba anaba makhal oiban operation asibu mai pakna honabada hospital asigi doctor amadi staff singna pung taruk sangna kupna sathaki scheme asigi makhada anaba DC Kambau hospital asida pugalakpadagi scheme asigi makhada selone lupa lising yankai henbag hidak langthak pikraba matung operation asi mai pakna sathaduna nongmada lupa lising ahumlom gi hidak langthak lemna fangalle अथवा मतमदा DC Kambau gi haksang fagalaktuna mausagi punsida hanjilakpa ngamlagani hainasu mahana fongdoki paumissing unabagi tharumadu hospital asigi director professor S Santa amasong MS professor CS Arun Kumar su saruyaki masi liver cancer surgery si all over India institute khara kadang taw limit ta khoi superspecialist tawraga all state taw deba and khoi rimsi hana digi honna all over India da 20 reng nei ngam thakta khoina liver surgery taw ngam sim achuba simin amani kan masi operation si pung taruk changba operation oiba mortality di siba na yawa ado masi gi chance yam wamba kaino operation matung da lemhoriba liver masetuna patient ji sometimes hingba yo hingam tam yawa ado akhoi hingani khalla kanda liver segment ji lokthor khaju hingani kha operation tawjobani Manipur lenga ki makhada leiba hospital singda kidney amasung liver transplant tawbagi khodong saba fangan gadagi haiba hiramasigi matangda health minister Alexander Kumar yauna medical directorate ke official singna Delhi da leiba Gangaram hospital gi surgical gastrology and liver transplantation gi senior consultant Dr. Suresh Singhbiga all secretary ta leiba minister gi conference hall da unaduna wari sanakre Manipur the liver amasung kidney gi anaba miyoi masing nomanobagi hengalakpa asina maram oiraga thengnariba khodong sadaba kaya asi kharda oirabasu kogan ngamanabagi wakhalonda Manipur da kari karama thaurang paikhalagadi kidney amadi liver transplant tawa yagadagi haibadu khananaba Dr. Suresh Singhbi kauduna wari sabani haina health minister Zendra Kumar fongdoki Khanabanaba aduda Manipur da laiba infrastructure ki matang yauna state as da laiba doctor sing MBBS amadi PG tawriba singa exchange program sing pangthobagi matang yauna organ transplantation tawbagi matang da laiba ayan gi oiba chanakangnon singi matang da su yamna kupna khanaki hairi kidney sokpi changse nupa nupi angang chai irrespective of age loinamuk toksilakpa cancer sina si in every form madu laksilakpa adu si mayam sina maram modena kama akoida yamna mong ta da makil ki life ama anto badana madu dagi khadda makai do su haragadi ama sung matam changjaraga su akoina even one step ahead akoina kitang hana akoina chalena na haibu khangna na bagi we made a request to our friend from Nagaram hospital. We have to develop the local infrastructure of the state so that the local expertise and also the people of the state can benefit from the tertiary care in Imphal. And it has been a long time vision. I've been thinking of this since I came back to India. I've been abroad for nearly 17 years and I felt we have to contribute. Each one of us have got a responsibility
towards our society to develop and improve our infrastructure, and not only infrastructure, the expertise in our doctors. Matam sangna hangbidana lakliba autonomous district council gi tongan ba pension gi sel ama hangna ba state cabinet warap lauki ba adubo all Manipur autonomous district council employees welfare association Manipur amasung all tribal rights protection forum Manipur na lengak pu thagat ba phongdorakli nagaram da leiba all tribal rights protection forum Manipur gi office da pawmi singuna ba da forum asigi president Joseph Man haiki bada 2006 ki mamang da appointment phangki ba ADC employees singi Kanbiduna Manipur lengak na tongan ba pension selama hang na ba thaurang tawrakpa simak apaba khongthang ne khongthang asina matam kayadagi pension gi khodong saba phangdana laklaba ADC employee satrit yankai mari singda chawna kana ba piragani hariba selasi thambina ba amadi pension scheme implement tawbina ba mamangi lengak ta takna ba da tavidana leirakpani ngasidi semester n biren lusingwa lengak na thabuktagi pothara ba employee singi khanbiduna pension sel hangduna kana ba pina ba honarapa haibasi apaba lengak amasung amagi matsat ni haina lawe makha ta na miyam ge sakot thaurang amadi thokliba isu kayagi warusin puraktuna thabok tawrakani haibagi thajabasu lengak asida thamli haina nungai ba phongdoki more than 754 employees se mokoi hekta service to retire to khrabam numit da gi mokoi se kri su phangdadana mokoi khut hamdo aga hojik phau se mokoi daduna laibadagi akoi se yengba ngamdadana ngasi asigi matter se move tawba haukhibani government na matam sana mayam gi public ki awaba se khangmiraga tawbi base akoi yamna nakai sengna thagachari masina takpodi afaba government oye haibase thabak sina utli more than 754 employees Manipur lengana mafau dam lambi asibu tha asigi mari dagi sembiu haina lambi thingbagi khongjang sangsilaba phawba hana yengbidaba asibu yaneba phongdoktona mafau dam area da leiba medical electricity amadi education natana lenga ki office khudimak mafau dam road singtam action committee na thingjinkre loinana tha asigi nipan phawbagi manungda lengakna positive oiba response piraktrabadi ahenba khongjang sangsilagani haina mafau dam road singtam action committee na thadorakpa serlamana khangalakli coalition against drugs and alcohol kadana maya ka bachinjak maru phangna muthana sangsilakpa khongjang singi sarkama oina Imphal West district ke manung sanba ningombamda mioi ani yungau konna fare kada ningombam unit amasung ningombam apunba maira paibi lup ki thaumi singna pun sathakiba drive aduda yuyon manupa anidagi yungau lita kunthra fagat ke yungau singadu tungda haidoktuna mai thadolaga mangan khre Matang saida break matang lojage break matungda ahomlak suba Sidoi Lily Festival sahi asigi October thada oina pangtholagani haina phongdokibagi paw amadi Manipur ma sumalinga tonga tongi paw sing pudra laksage impact nesbo mengta da lebi break matung taran oksari hosi makhada ba pawda ahomlak suba Sidoi Lily Festival sahi asigi October thada oina pangtholagani hairi Festival asigi matang da ngasi Chief Minister Nongthom Birena lusingduna magi office ta pangthokiba mifam amana warep asilokibani panma yabadi handak sahigi Sidoi Lily Festival 33 suba Lok Sabha Mikhalgi election model code of conduct na maram oiraga yaithoktuna lakibani Amoram the Chief Minister Nongthom Birena sia lauduna famkiba Kangla Fort Board ki mifamda board asibo Kangla Board haina nauna mingthona bawarep naukre board asina thadoraba serolagi matungina mifam aduda Kangla gi nongpok thong nahuna na sana ba maning thangba thongalda khiliba Maharaj Narasingha gi mitamsu anoba mitam ama sindok na bamadi Kangla manungda lamdamasigi uhai pambi lising tara thana na bawarep laukre hairi Lagliba June ki tarik nipan da seloi langmai sing da pangthokadoriba lining thau sana mahigi kiong hongbagi tharmasida laibak miyam na amatoina saru yamina si haina lining thau sana mahi thawal kanglup na phongdorakli hiramasigi matana ngasi sana konungda laiba utra sanglil da pangthokiba pawmbisinguna bamada lup asigi wangang loi laisram poireiton hai Miyam gi matenga loinana lisingni taru ki megi tang maridigi saba haukiba sana mahi lining sarpa singi senglaba laisang asi ngasidi mapung fana saba lorakle
Maram asina lakliba June ki tang nipanda ining thau leisem masana jawba masa yauna pangthokadoriba thorom asida leibak miyamna Kanglup ki khenaba thamdana saru yabiu numit asida Manipur gi mapalda choina khundakraba sanamahi lining satpa mi kaya su saru yagani loinana numit asida kanaguma lup amatana nasingba amata tawbidana masu appeal tawrakli lamdam asige akhoi purup singna kanagumba singna pung kun marigi adugumba total shutdown na singba ubiba thengna jai akhoi haijaning badi sanamahi kyong miyam gi oina hongminaba sida lakadoriba lakpiriba jiri kasara sam tripura da lairiba Myanmar Bangladesh da lairiba akhoi purup cha sing aduna lakpiba matamda tengbang bidana athingba thambidana sanamahi kyong sanglen hongba asida pumnamak saruk yaminaduna leipak asigi tunggi sahong ahongba nungai aibi marang kaina wata padana panba kunayama purak minanaba purupcha khwai pumnamaki maphamda nolukchabaga loinana hanna khurumjari Salai tare ki mathakta paliba mapugi mathau mangam mangu lakpa lilang pareng asayok singjamai waikhom lekaida integrated social development organization singjamai waikhom lekaida sinduna pangthokre haina serolamada paujilakli Laliba June Tara Nipana Pangthokadoriba the Great June Uprising Unity Day Siga Marilena Iboyam Hospital and Research Center Jennings Blood Bank Amadi National Health Mission Ahum Napuna Sinduna Nomagi Oiba EP Bagi Tharumama Nompok Sanjin Mandalaiba Langai the Pangthokre Langai Managing Director Telem Arun Yauna Tongan Bamiyo Sami Henba Saru Yaduna Pangthokiba Ngasigi EP Bagi Tharum Aduga Marilena Iboyama Hospital and Research Center ki Managing Director Hero Thoksom Nahai Manipur ki apun saktam da singdarapagi damak 2001 da thokiba laibak thiba thaudok aduna maram oiraga miyam gi damak thawai katkraba athauba athobi singbo aikhoina kaidong ne dasu kaukthokpam thokte maram asina ngasi su hospital asina langai gi miyam ga loinana laikhidraba singbo ikai khonaba utpo oina ngasi gi tharamasi pangthokpani haiki Koi langegi leiriba praja singi moigi spirit se marang koi world environment day loibidang ari aduga nasi su si spirit se handabida koi lewaki kano sida khatang do su kathoke adugi kano duda adugi spirit da tawjabane mayam da praja da moina pira inspiration se masi kumba gi inspiration si mafum khudi makta pira agadi soidan ki koi lewaki blood ki awaba se leiroi khanje ado langegi praja singi masi yam achauba spirit ne masi yam thamjage Potsem tausilamani haina singnaba mioi ama lekai miyauna faduna police sinakre thodogasi singjamai police station ge manung sanna kwa kaithel moirang pure lekai da leiba soibam santi kauba mioi ama gi yumda thokibane thodogasi gi matang da santi gi mamong nupi soibam bijeta na fongdorpada ngase yok nongalakpa matamda khoiruna saba mi gi saktam manba posak amada yetum mari manga yung sindun amadi langna yasin ba posak amaga angang ba masu taiba kom kwa maru amaga sumangda tadun leiramki mamang da su asiguma thaudok sing thokiba leibana mayung gi akoiba da kheliba CCTV camera singi footage yengluba da ngasi nongalakpa pung mari rom tabada leikai asimaktagi thoksom oken kauba mioi amana yum asigi fencing gi wangmadagi polam singasi langsilakpani haiba khangmangam kibani mangna makha tarduna mamang da su haino manada imung asigi mioi taret ki maming iduna amadi jaiga tawkibagi polam sing amadi sindur saikhaiduna posem tawkibagi khudam kaya yum asidagi phangkiba laikre tatana imung asigi mioi singi lambi gi khudong thiba nangba anayak yawba madi potmang saimang tawsilapa na pendabadagi laikai miyam taktuna posem thamjillamliba mioi asi mayam sangduna phagat ki haina fongdoki Nakalamuramda polam sing langsilamliba okay na fongdorapada mioi amana polam sing asi langsinbiu silon lupali sing ama pigi haina khangalakpada gi thodok asi mangna sathaki bani haina fongdoki tungda singjami police station gi team ama laktuna okenbo wahang pong torba matungda police station tamna puki lunena mangna fongdorapagi matungina senai haide mioi adusu makata na wahang pong sathanabagi damak singjami police station gi team na pukre Akoi mamang da akoi yum sida ahum mari rak thengna gre sugma poche ngasi ngarang akoi nongalam dai ngasi phangni sina aha banate mamang da akoi mari rak thengna re haino mana da akoi yum akoi gi member taret leibase si gi maming adagi sindur sam
ꯁꯨꯝꯖꯤꯠ ꯃꯌꯥꯝ ꯍꯥꯞꯄꯒ ꯖꯩꯒ ꯇꯧꯈꯤꯕꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯊꯝꯃꯝꯕ ꯑꯗꯒꯤ ꯀꯌꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯁꯤ ꯄꯣꯠꯁꯦ ꯍꯥꯏꯕ ꯄꯣꯠ ꯁꯦꯝꯅꯦꯗꯤ ꯈꯪꯉꯒ ꯀꯅꯥꯅ ꯀꯩꯒꯤꯗꯃꯛꯇ ꯏꯃꯨꯡꯁꯤ ꯂꯪꯁꯟꯕꯤꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯤꯕꯨꯗꯤ ꯈꯪꯗꯕ ꯃꯤꯁꯛ ꯈꯪꯗꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯜꯂꯨꯗꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯅꯤꯔꯛ ꯇꯥꯔꯛꯄꯗꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯁꯦ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯈꯨꯗꯤꯡꯃꯛꯇ ꯀꯦꯃꯦꯔꯥ ꯅꯤꯄꯥꯟꯁꯦ ꯄꯥꯜꯂꯛꯄꯅꯤ ꯑꯗꯣ ꯀꯦꯃꯦꯔꯥ ꯅꯤꯄꯥꯟꯁꯦ ꯄꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯨꯏꯔꯦ ꯃꯁꯛꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯔꯦꯀꯣꯔꯠ ꯂꯩꯈꯤꯕ ꯃꯌꯥꯝꯁꯦ ꯆꯦꯛ ꯇꯧꯋꯦ ꯑꯗꯣ ꯉꯁꯥꯏ ꯑꯍꯤꯡꯗꯒꯤ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯦ ꯁꯤꯁꯤꯅ ꯇꯧꯔꯝꯕ ꯗꯥꯏꯔꯦꯛꯂꯤ ꯃꯥꯅ ꯂꯪꯁꯤꯜꯂꯝꯕ ꯄꯣꯠꯁꯦ ꯐꯥꯔꯛꯄꯅꯦ ꯂꯨꯄꯥ 1,000 ꯄꯤꯒꯦ ꯈꯣꯠꯀꯦꯅ 1,000 ꯄꯤꯒꯦ ꯈꯣꯠꯀꯦ ꯑꯗꯨꯃꯥꯏꯅ ꯂꯪꯁꯤꯜꯂꯣ ꯈꯣꯠꯆꯜꯂꯣꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯗꯤ ꯁꯤꯁꯤ ꯀꯦꯃꯦꯔꯥ ꯄꯥꯜꯂꯦ ꯈꯣꯠꯂꯦꯗꯤ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦꯕ ꯑꯗꯣ ꯃꯥꯅ ꯄꯤꯔꯝꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯋꯥꯏꯔꯝꯗ ꯄꯤꯔꯝꯃꯦꯕ ꯅꯍꯥꯟꯁꯦ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯁꯤꯗꯪ ꯂꯪꯁꯤꯟꯕꯤꯔꯝꯃꯣ ꯏꯕꯨꯡꯉꯣꯗꯪ ꯍꯥꯏꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯅꯝꯕꯣꯜ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅ ꯍꯟꯗꯛ CBSEꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯆꯥꯗ 30ꯀꯤ ꯃꯊꯛꯇ ꯐꯪꯕ ꯂꯣꯏꯅꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯁꯨꯡ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯆꯥꯗ 60ꯒꯤ ꯃꯊꯛꯇ ꯐꯪꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒ ꯊꯥꯔꯒ 12ꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯐꯦꯂꯤꯁꯤꯇꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯗꯤꯕ꯭ꯂꯞꯃꯦꯟꯠ ꯑꯦꯟड ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯥꯏꯇꯦꯗ ꯚꯣꯂꯨꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯝꯕꯣꯜꯅ ꯁꯤꯟꯗꯨꯅ ꯅꯝꯕꯣꯜ ꯕꯖꯥꯔꯗ ꯂꯩꯕ ꯄꯕ꯭ꯂꯤꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ All Community Development Organization Moriana Sindana Sayasigi High School Living Certificate Examination the Mai Palaba Mahiru Singwoktuna Manamatum Yantopi Toramamangasi Organization Sig Office the Pang Tokre Handak Said Haraga Ohumlak Sub Oina Pang Tokliba Toramasida Akodomgi President Arki Sanayema Technopal SP TS Bikramjit Nifum the Subasam Rifles Ki Mejo Rajiv Kumar SDO More Dinesh Kumar Amasung Tongan Balupki Lusing Basing Nasar Yaki Magwang na Fangduna Mai Paklaba Mahiru Singamadi Akodom na Sinkiba Free Coaching Class ta Takpi Tamiki Oza Singdasu Asamba Khodol Pot Tamduna Ikai Kunaba Utki Handak Pangthokiba Board Amasung Council na Loba Class 10 Amasung 12 exam na Mai Paklaba Khangabok Higher Secondary School gi Mahiru Okre Obagi Tharamadu School Asin Sinduna Pangthokibani Ngasigi Tharamadu da Khangabok ki MLA O Suras Kumar na Mahiru Singda Manapidana Punging Thawudki Manipur da ngalingi matamdagi pangthoktuna lakpa lam tainabagi thauram ngasi wa khada laiba komla ingkholda mafam adugi miyamga laison tinson gi thauram ga lunena pangthokre haujik law lingbagi matam yausilapa ga lunena thagaduriba phau pambi amadi mana masing kaya asi tekta kaidana mapung fana mahi marung tamnabagi wakhalonda lam taiba thauram asi pangthokpani haiki Johnston Higher Secondary 1996 12 Alumni Association ngasi Johnston Higher Secondary School da makhal kaya gi lairik amadi lairik hapnanaba Almira amang school asigi principal A Sukumar da kusinakre school asigi ngasi 2019-20 gi anoba session hobaga mari lenena pangthokiba asama thoram amada Johnston Higher Secondary 1996 12 Alumni Association gi mihud singna saru yadun lairik amadi Almira adu mateng pangki bani lonena Association asina makhata school asigi mairu singi damakta angam mateng kayasu pangki gani hairi Singmerong da laiba Eastern Motors ki arena da ngasi Maruti company ki khwaida gi nauba model ama oriba Alto 800 ka launch tawkre ngasigi gari launch tawbagi tharam aduga mari lenan Eastern Motors ki sales manager KSS Biswajin hai Maruti company ki anoba gari asi miyamna supna gi lupa lakh ahumga lising ahumda fangani loinana gari asi loan gi khudong saba amadi exchange ki khudong saba su pigani hairi
ꯅꯇꯪꯒꯤ ꯂꯥꯛ ꯑꯍꯨꯝꯒ ꯂꯤꯁꯤꯡ ꯑꯍꯨꯝ ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯔꯒ ꯃꯁꯤ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯩꯈꯣꯏ ꯄꯤꯖꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯂꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯑꯥꯎꯠꯂꯦꯠꯇꯁꯨ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯖꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯑꯥꯎꯠꯂꯦꯠꯇꯁꯨ ꯂꯣꯟꯆ ꯇꯧꯖꯈ꯭ꯔꯦ ꯅꯠꯇꯕꯤꯗ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯑꯥꯎꯠꯂꯦꯠ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯊꯧꯕꯥꯜꯅꯆꯤꯡꯕ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯖꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥ ꯁꯤꯊꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯊꯕꯛ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯕ ꯗꯪꯒꯤ ꯅꯠꯇꯕ ꯑꯇꯩ ꯊꯕꯛ ꯇꯧꯗꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯂꯣꯟ ꯄꯤꯕꯒꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯃꯍꯤꯟꯗ꯭ꯔ ꯐꯥꯏꯅꯥꯟꯁꯀꯤ ꯊ꯭ꯔꯨꯗꯒꯤ ꯁꯨꯞꯅꯇꯪꯒꯤ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥꯍꯨꯝꯗꯣꯏ ꯈꯛ ꯄꯨꯊꯣꯛꯆꯔꯒ ꯁꯤꯒꯤ ꯃꯃꯜ ꯀꯩꯅꯣ ꯇꯧꯕ ꯁꯦꯐꯇꯤ ꯐꯤꯆꯔ ꯌꯥꯎꯕ ꯑꯦꯗꯚꯥꯟꯁ ꯐꯤꯆꯔ ꯌꯥꯎꯕ ꯒꯥꯔꯤ ꯑꯁꯤ ꯂꯧꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯨ ꯄꯤꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯊꯧ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯨꯇꯔꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀ꯭ꯂꯕꯇ ꯁꯨꯇꯔꯁꯤꯡꯒ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯥꯔ ꯀꯦ ꯁꯅꯥꯍꯜ ꯀꯧꯕ ꯁꯨꯇꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯨꯇꯔꯁꯤꯡꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯔꯤꯒꯨꯂꯔ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯐꯪꯗꯅ ꯂꯩꯔꯤ ꯑꯃꯗꯤ ꯁꯨꯇꯔꯁꯤꯡꯅ ꯃꯇꯝ ꯃꯇꯝꯒꯤ ꯐꯪꯂꯝꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯃꯁꯨꯡ ꯔꯤꯑꯦꯝꯕꯔꯁꯃꯦꯟꯅꯆꯤꯡꯕ ꯑꯃꯠꯇ ꯐꯪꯂꯛꯇꯕ ꯆꯍꯤ 7 ꯁꯨꯖꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯄꯗ ꯑꯣꯊꯣꯔꯤꯇꯤ ꯂꯩꯇꯕꯅ ꯁꯨꯇꯔꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯃꯊꯧ ꯇꯧꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯃꯊꯧ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤ Manipur Rifle Association की सेक्रेटरी दा छात्र की पैसा था बने नेशनल चट खोप की फाइनेंशियल असिस्टेंस अब पैसा लोई कायरगा लेरबा पिरम दाइसिदा Manipur Rifle Association से हिंगदबनिना अदो मोने सप्लाई ngамद्रबना स्टिल हौजि पैसा दो फंगददना लेरिने 2000 ऑन रिकॉर्ड 13 दगी हौजि बौदा चाहि एंदा कंपलसरीली तौगदबा जन अखोई जनरल बॉडी मीटिंग से तौदना क्यांग कुरेगे लास्ट 5 6 7 इयर्स तौजना लाय है अखोई ऑथराइज्ड कंपटीशन अमा कोई डिमांड तौई अदगी 2017 18 की ऑथेंटिक सर्टिफिकेट कोई डिमांड तौई अगर मरक से unauthorized dong na tawba dipang oigraba body dugi manung dugi mi amna in-charge secretary in the name of masai Manipur Rifle Association and Rajendra na sum notice ka paktok tawga akoida always confusion lehen baje simaga tawbino haijen Marisuba Kumuksam Ibungo Yaima Singh Memorial Men's Veteran Hockey Tournament YC Veteran Hockey High School Mai Pakre ngasi Kumalnapak Astro Tapta Sanakiba Veteran Hockey Tournament Sigi Marisuba League Hongdopagi Asamba Thoram Aduda Imphal East District ki DYSO Y Bonina Team Anima ki Sanaru Singa Sakang Maikang Naki ngasigi match aduda YC Veteran Hockey High School na Cosmo Veteran Hockey Wangkhaibu Panjal Manga Anida Mighty Bapiki match asida mai pakraba YC Veteran Hockey High School gi Sandaroi CS Sanjit na match asigi kunmari Yangkhai Taruk amadi Yangkhai Nipan Subamina Singh da Panjal ahum aduga S Rajendro amasung L Lolendro Anina match ki Yangkhai Mari amadi Yangkhai Mapan Subamina Singh da Panjal amam sanki match asida mighty oraba Cosmo Veteran Hockey Wangkhai gi Panjalani aduna TS Babul amasung N Zati so anina match ki kontra manga hompu Subamina Singh da sanki bani Kumuksam Ongbi Leonie Devi Memorial Trust ki sanang makada Manipur Veteran Hockey Association sinduna satarliba Veteran Hockey Tournament sida timangana league round singda athoyen tanari satarliba tournament sige hayeng sanagada bamanga subalikta Veteran Hockey HU Larimam Laikai amadi Veteran Hockey Maira Basi Kong anina lambat taunaragani Humpumangarak suba ball badminton junior boys national championship ki league match amada Manipur Mighty Kre ngaseyo Kumalnapak sports complex ki indo hall da sathagiba junior boys ball badminton championship asigi sanakiba ahan malikta Mumbai na Uttarakhand bo point kuntramanga taramari amasung kuntramanga taramathoida anisuba likta na Tripura na Chandigarh bo point kuntramanga kunmari amadi kuntramanga taranithoida ahum suba likta Rajasthan na Madhya Pradesh bo point kuntramanga kunmari amasung kuntramanga tarahumdoi da Mighty Papiki ngasilong til sana ke junior boys ball badminton championship asigi Marisuba likta Haryana na Uttar Pradesh bo point kuntramanga kuntarer kunmanga kuntramanga amasung kuntramanga taramathoida manga suba likta Chhattisgarh na Manipur bo kuntramanga taratare amadi kuntramanga kuntrada Mighty Papiki bagalunena taruk suba likta na National Capital Region Delhi na Jammu and Kashmir bo point kuntramanga tarahumdoi kuntramanga marida Mighty Papiki Ball Badminton Federation of India gi biyang makada Ball Badminton Association of Manipur na yumu oiduna satharili ba championship asida team kumapan saru yari hayam makhata balik match sing sanagani
Amaramda Junior Girls National Championship ki League match sing the Manipur Mai Pakre Ball Badminton Federation of India gi mi makha da nga se yo Kumalapak Sports Complex ki India Hall the Sathari ba Junior Girls Ball Badminton Championship asigi sanaki ba ahan balik ta Manipur na Haryana bo Panjal kuntra manga tarani thoi me kuntra tare kuntra manga da anisu balik ta na Delhi na Gujarat bo Panjal kuntra manga tarani pan kuntra manga tarukta ahum su balik ta na Maharashtra na Kerala bo Panjal kuntra manga kunmari mas kuntra manga kulum da mai ba pibangam ki Satarali ba championship asigi nga sinongtel sana ki ba mari subalikta Manipur na Jammu Kashmir bo Panjal kuntra manga taruk amas kuntra manga tara tareta manga subalikta Andhra Pradesh na Mumbai bo Panjal kuntra manga tara tare amas kuntra manga kun manga da taruk subalikta na Karnataka na Bihar bo point kuntra manga kunipan amas kuntra manga kulum doida maiti ba pibangam ki Ball Badminton Association of Manipur and Yumbo idu na thasigi mapan pamasadaga da ba championship asil na pimasagi team ko mapan saru yari hayang makhata black matching sanagani Marisoba State Level Khuraizam Ram Narayan Sastri Memorial Open Seas Tournament Thasiki Kulumdari ki pangthopa hauragani Manipur Chess Association amasung Khuraizam Ram Narayan Sastri Memorial Trust anina khusan maduna tera sapam narekta laiba Juvenile Club ki sanglel da pangthokadaba Chess Tournament asida sar yaningba lamdamasi ki sanari singna akuba marol Manipur Chess Association mapal kangjebung amasung Juvenile Club tera sapam narektagi khangbu yagani hairi Hauzik Aroba the Maru Palmer Pizari. Railway tunnel Hutpadagi Center of Amorpi Isingna, Taren Popiamadi, Samram Kulgi, Lokam Kaya Mangsilakpa, Taknanaba Ising Fan Tabagi Matang, the Subsabatabak Local Agani Haina, Manipur Human Rights Commission of Pongdorkli. Ngasayo Infalis District Kurai Taudam Leka Yumamada Amasung, Mantri Pukri Lamlongagi, Priest Home Dagi, ID Bomani Pangle. Morangi ibudau thangzing haraubada phurup amada atamna na singnaduna jagoi thaugal tauruba leite soikiba khudimak ngakpinaba jagoi thaugal adura sar yarubi Manipuri film actress singna sengdorakle ahumlak suba Siruliri Festival saliba sayasigi oina October thada pangtholagani haina Chief Minister Nongthom Wirinal Singba maagi office ta pangthokiba mifam na warem laukre Amasung Manipur Rifles Association Matau Taudabana Maram Oraga Association Sigi Makada Leba Suta Singna Kodong Sada Bakaya Mayuk Nari Haina Suta Singna Penaba Pongdok Marakli